तोंगान सोशल मीडिया की मरुएबा ई पाउ खरा म्यामदा शेयर तौजगे आरके इचन थोइबु सही अमा सोशल मीडिया प्लेटफॉर्म सिंग सिजिनबा अमसुंग अतोपा मियाम की प्लेटफॉर्म सिंग वा ngangbada अथिंगबा थमले हाइना आइन थिंखरबा लालहोलोफ केसीपी नोंद्रेंग खोंबगी पब्लिसिटी सेक्रेटरी कंगलई पुरेल ने थादोरकपा सेरोल अमना खांगलकले मियोइबा अमगी इंटेस्टाइन मनुंगदा अहिंगबा कोक्रोच अमा यावरमले यामना ngakpa thawdok ama oina nupa amagi intestine dagi 3 cm sangba ahingba cockroach ama advanced endoscopy procedure tawduna Delhi gi Basantapunda leiba Fortis Hospital da lokthokre hairi pawasina makha taraduna hai patient asigi mabukta naba yekpa thinba horkpa amadi karigumba posak amata saba thakpa yaraktabadagi hospital da satuna yengluba matamda intestine da ahingba cockroach ama yawramba thengnarakibani adum oinamak doctor singna minute 10 sangna emergency surgery ama pangthoklaba matung hairiba cockroach adu lokthokpa ngamkibani hairi doctor singna phongdorokpagi matung inna hairiba cockroach asi patient asina asa athak chaba matamda yawkhiba ama natraga tumlingai da khanaw manungda sangkhiba ama oiramba yai haina thajanari hairi